Khudakta hongbанina babmen amata tadri. Mayamdu uchenna chinlu hongbadu loiduna bodi chatkre. Laijana sanamahi khoiramba loiraga tholakpada maupwa nipa boinaw leptuna leirami. Boinaw kapningba khangjinduna machebu kaurai. Iche. Laijasu mapi tage tauduna maupwada tumin yengi boinaw na makhatare. Iche. Ay iche ki maphamda yam lankre. Ngayhake asawbana iche da highway da bawaso ichil sina yam na haikre. Adugi imana ibu warawduna iche bu khudakta luhongani lepkibani. Iche na chatlamdai sida naupwabu ngakpiramo. Boinaw na kaptuna lale haijarabaduda laijagi warawbu pumba kokre. Maupwabu konduna machin manaw kapminnabadu ubada mama sakisu nakalda kapchay. Iche, laibak phabi oyu ko. Laplaba khungang sida iche gi yum lairi haiba kawganu ko. Iche gi boinaw, iche kaisu warawba laitiye. Aina chatkhrabasu imase nangna luna tawbiyu ko. Ichil inawgi wakhalda imase yamna wajarabani. Mamada amuk onsinduna hairai. Ima, nachana lankiba kaya lairabasu nachabu ngakbiyu. Nachana chatlamdai sida nachabu manggol pinabiyu ima. Imagi ibema nungayay phana napuroybagi makada kanhagi suminok maisha phangdana hingba oyu ko. Nakok phawba chikkanu ko imagi ibema imana manggol pirabani. Roni sumapi tare angang wakhal oibagi mina haijinbada achum aral thidana laijabu lana khankiba mayamdo ngasi khakta ningamlaktre. Luhongba loiraduna nupi thilakpa singsu loina hanakre. Bor kainya chak pijanaba tawringai mapalda gari ahum mari yamna kanna thaujilai. Mayagi gari dudagi singthanugi mama chitrana hek kumtharakpaga ibeniga mayok nare. Sinthagi mama na sauning na hairai. Iche hoidi kethadana lairamisidi nacha luhongbagi oire. Ibeni kumpham khangde. Ibema. Aidi nakhoise yamna leibak macha taba mira khallubani. Aduga noidi sanga tawba yadaba apikpa wakhalgi mi ngakta oirami. Pathaw mapana tawnaribadu ubada chenthoraktuna mamagi mangda leptuna hairai. Madam, aigi imadi lanjadabane. Hainingba chainingba lairabasu aibu chaibiyu. Ibungo, kai chawnaba yoklaga mapu chathoi haibado nang tawrene. Aikhoina nangbu kayada nungsina ichada ichagum khanjakiba. Aduga nangna aigi ichabu asuk mamal leitana khalibado ngasidi nang parata bibatare. Madam, sentha yamna phabini. Mahakpo aina nongmata mamal leite khankiba leijade. Adubu nungsiba haibasidi mayam changdana hongdoknaba hotnarabasu yaba nate. Madam ga sargana aigidamak tawbikiba aina matam chuppada kawjaroi. Aduga aina aigi nungsibagi mamibu masak uthokpada Madam amadi sarnasu warawbiroi. Manggolda leptuna tariba mapalu khoina sumangda kumtharaktuna sinthagi mamada hairai. Ibema, nangna ngasi hairiba mayamse loina chumi. Aikhoigi aranbani. Adubu punsida sumtho utam khrabagi aikhoina nakhoigi ikai khumnabado ngakpa ngamkhidrabani. Aduga aigi ichaga adomgi ichaga barton chatnadana kuthi lanadana tawkhiba makti natri. Chumnagi hainaba khaktani. Aduna ibemo hoinasu khara khanthabiro. Ichana ibemo hoigi mityeng khada mahum phanaba honajarakpada apikpa wakhalda yumpham oiduna honakhibadi nate. Masida logi matengna piningba cheirakto adum pibiro. Hainaba yadaba icha poklubagi aikhoisu nakhoina tawrakpa khudingda mai leiduna cheloi. Khangidana noi aigi ichabu kaisu leitana khanba noi aina kari tawrakke yengo. Wahaisi hairamlaga sinthagi mama chitra sauna gari kakhatuna gari do yamna yangna thaudoktuna thokre. Sintha su mama halakpa ngaiduna leirami hek yorakpaga mamada kaptuna hairai. Mama, nachagi ijat amata yengbidana mamana migi yumduda chatluriba karigino.
Hey, mi masak khangdabasingdudi khanghangena chatluribani. Moina ichabu hekta usitaba yabro. Napaga nakhoininane adum ingthadana layo. Migi khanbimanbagine ngasi mina usitrise. Mamana dumai tawraga mangjarise makhoina tiye nachani mama. Nachadi mina aigi maramda ngangnabado ai pamde. Aduga aina yumduda luhongduna leiraga magi thamoina migi nakta laikhidoba sarukpudi ai luhongbase kaibasina hena pharabane. Ichada karisu awatpa leite. Lanbu lanjabadi moidagi hena phaba ichagi soidana lakhini. Matamduda khangni mamauduna henbra aigi ichana henbra haibado. Ngasaidagi tariba mapa kumarna hairai. Yare mama. Ichana hairisina achumbani. Thaudokse manamani nahalanu. Ichagi maramda mina wari nafam oibado ai pamde. Aduga mase isorna insilakpani haina sukhando. Karigumba luhong khongdongba loiraba matungda thokpa thaudok oirabadi nachagi mangjabu oirani. Madu thoktringaida luhongbase to ise masi pharabani. Tawfam thokpa logi matengna waride hayeng sanagani. Masigidamak aina fanaba singani. Noi matha saranuko. Somda ngaihaki manungduda thokliba thaudokto kanasu chak ising chanadri. Thabak ingkhang subagi lakpasingdusu loina hanakhe. Mama ibeni mayai kaduda famduna le. Laija makok nonthaduna manimpoki kada changlaktuna hairai. Ima, namongna wafam kharadang haijagi ayaba bibiyu. Ibeni laijadasu hanna yengde saurangna na hairai. Karino? Ima, wathok chawbi namongna maram oiraga ngasi pabaga imagana ikaiba nanglibase. Masigidamak namawbu ngakpiyu. Leithoktuna chatki hotnarabasu magi maraina henwankibagi namaw upai leita yumsida lakchakibani. Imana haiba inde haiduna namawbu warobiganu. Haujik mayamdo haibagi kari kanarige. Icha sumangai, micha sumangai. Imung sigi ijatche lukmaida haptuna yuwaledana. Phajare haujikti. Laija nonthaduna lairibado mapisu chadum tarai. Ima, karigumba imana khoidajabi imagi imawa mathibibada ai maduda ayetpa karisu leijaroi. Thaudok thokpa loikhraga kapsin lausinabado ai hainade. Nangna phana hairabasu aina nangbu imau oina lausingadaba nate. Maduga masimasu khango. Aibu nangna ima haina kauribado aina ayaba pide. Wahaisi hairamlaga ibeni phamlambado thok hogatuna thokre. Laija tawfam khangda maphamduda phamthaduna kaptuna lehawi. Kappa yaba kaplaga kada changlai. Pathau ngasaidagi laijana thokhibado halakpa ngaiduna leirami. Laijana mamai mamit ipom-pom manaton su ingangang changlakpadu ubada pakhatna hanglai. Kaidawre? Imana kai hairaino? Laija khumde dressing table mamangda famduna siriba sanali kondu tumina adum lokthokduna le. Pathawna amuk hairai. Khangi nang imana soidana ngangla amani haiba. Aina haidro chatlunu kaimta hairunu haidro. Laija kari sukhumde adubu mapidi amuk ihaurai. Manembokna ima kaubagi ayaba piroi haina hairakpadu ningsinglakpada amuka hena kapningle. Mataudu ubada pathausu tawfam khangdre. Laija to oyarese ai leirisidi. Laija manakta lepliba pathaudasu yengde. Khanghaningba amaga loinana hairai. Ichedugi khalaga ayam naide. Manabu yarabadi dada sumabu luhongbiyu. Hojiksu matam leiri. Aigidi karisu khanbirunu. Yumsidagi hankibasu ai ngamgani. Pathau handakti laijagi wahaiduda warongna hairai. Aikhoinigi nungsi lambisida ayet apan kayam laikre. Adubu mayamse namthekduna ngasidi nangna inakta leirare. Aigi punsigi loinabini hainasu miyam punna yaduna aina nangbu ngasi nangi imagi ayaba lauduna
ꯗꯣꯟꯕꯦꯟ ꯈꯣꯡꯗꯨꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ. ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕꯒꯤ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯂꯥꯏꯖ. ꯃꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯈꯖꯤꯛ ꯐꯥꯎꯕ ꯈꯟꯊꯕꯤꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯕꯗꯤ ꯑꯩ ꯈꯥꯝꯃꯔꯣꯏ. ꯑꯗꯨꯕꯨ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯉꯨ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨ. ꯋꯥꯐꯝꯗꯣ ꯍꯥꯏꯔꯝꯂꯒ ꯄꯥꯊꯧ ꯕꯦꯗꯔꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯂꯥꯏꯖꯁꯨ ꯈꯨꯝꯐꯝ ꯈꯪꯗ ꯀꯞꯇꯨꯅ ꯑꯁꯨꯝ ꯂꯩꯍꯧꯏ. ꯂꯥꯏꯖꯅ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯗ ꯁꯣꯐꯥꯗꯨꯒꯤ ꯇꯦꯕꯜꯗꯨꯗ ꯂꯩꯔꯤꯕ ꯌꯨ ꯂꯤꯛꯂꯤ ꯃꯌꯥꯝꯗꯨ ꯎꯕꯗ ꯉꯛꯈ꯭ꯔꯦ. ꯁꯣꯐꯥꯗꯨꯗ ꯉꯥꯊꯗꯨꯅ ꯇꯨꯝꯂꯤꯕ ꯄꯥꯊꯧꯗꯁꯨ ꯑꯃꯨꯛ ꯌꯦꯡꯂꯛꯏ. ꯃꯇꯧꯗꯨ ꯎꯕꯗ ꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯆꯩ, ꯑꯗꯨꯕꯨ ꯎꯠꯊꯣꯛꯇ꯭ꯔꯤ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯨ ꯊꯝꯈ꯭ꯔꯒ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯩ. ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯉꯔꯥꯡ ꯆꯥꯏꯔꯝꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ. ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯃꯥꯂꯦꯝ ꯁꯦꯝꯕꯤꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯀꯣꯛꯇꯨ ꯐꯤꯅ ꯈꯖꯤꯛ ꯀꯨꯞꯇꯨꯅ ꯉꯝꯖꯕ ꯍꯩ ꯂꯩ, ꯙꯨꯞ ꯊꯥꯎꯃꯩꯁꯨ ꯀꯠꯄ ꯂꯣꯏꯔꯦ. ꯃꯄꯥꯅ ꯋꯥꯀꯤꯡ ꯆꯠꯄ ꯍꯜꯂꯛꯄꯗ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕ ꯙꯨꯞ ꯊꯥꯎꯃꯩꯗꯨ ꯎꯕꯗ ꯋꯥꯈꯜꯗꯣ ꯈꯪꯏꯪ ꯏꯪꯕ ꯐꯥꯎꯏ. ꯃꯆꯥ ꯃꯃꯧꯕꯨ ꯁꯥꯎꯔꯝꯕꯗꯨ ꯈꯔꯗꯤ ꯑꯗꯨꯃꯛ ꯍꯟꯊꯕꯒꯨm ꯇꯧꯏ. ꯁꯨꯝ ꯆꯪꯂꯛꯄꯗ ꯉꯁꯥꯏ ꯃꯥꯅ ꯊꯣꯛꯈꯤꯕꯗ ꯆꯥꯏꯔꯝꯕ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯀꯣꯛ ꯅꯣꯝꯃꯤ. ꯃꯃꯥ ꯏꯕꯦꯅꯤꯁꯨ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯦ. ꯆꯥꯛꯈꯨꯝꯗꯗꯤ ꯂꯥꯏꯖ ꯃꯊꯟꯇꯅꯤ, ꯇꯧꯐꯝꯁꯨ ꯈꯪꯗ꯭ꯔꯦ. ꯃꯗꯨ ꯈꯪꯂꯗꯨꯅ ꯃꯄꯥꯅ ꯊꯦꯕꯕꯨ ꯆꯥꯛꯈꯨꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯪꯍꯜꯂꯛꯏ. "ꯏꯇꯩꯃ, ꯑꯩ ꯀꯔꯤ ꯇꯧꯔꯛꯎꯒꯦ?" ꯂꯥꯏꯖ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯅ ꯂꯩꯔꯝꯕꯅꯤ. "ꯆꯥ ꯂꯣꯟꯒꯦ ꯇꯧꯕꯅꯤ. ꯆꯤꯅꯤꯗꯤ ꯂꯩꯔꯦ, ꯆꯥ ꯃꯅꯥꯗꯤ ꯊꯝꯐꯝ ꯈꯪꯗ꯭ꯔꯦ. ꯑꯗꯨꯒ ꯑꯌꯨꯛꯇ ꯀꯩꯀꯩ ꯆꯥꯒꯦ ꯑꯩꯗꯤ ꯑꯝꯇꯁꯨ ꯈꯪꯗꯦ." "ꯑꯁ ꯂꯣꯏꯔꯦꯍꯦ, ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯑꯝꯇ ꯍꯥꯏꯗ꯭ꯔꯣ?" "ꯍꯥꯏꯗꯦ." ꯊꯦꯕꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯏꯕꯦꯅꯤꯅ ꯀꯧꯔꯛꯏ. "ꯊꯦꯕ, ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯃꯄꯥꯟꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯀꯅꯥꯅ ꯂꯣꯏꯁꯤꯟꯗꯣꯏꯅꯣ?" "ꯑꯧ ꯏꯃꯥꯏꯕꯦꯝꯃ." ꯊꯦꯕꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯠ ꯍꯥꯏꯔꯝꯃꯤ. "ꯇꯥꯃꯣꯒꯤꯗꯤ ꯀꯣꯐꯤꯅꯤ ꯏꯇꯩꯃ, ꯈꯪꯉꯦꯀꯣ." ꯂꯥꯏꯖꯅ ꯋꯥ ꯑꯃꯇ ꯍꯥꯏꯕ ꯅꯪꯍꯧꯗꯦ. ꯊꯦꯕꯅ ꯆꯠꯈꯤꯕꯅ ꯍꯥꯜꯂꯦ. ꯆꯥꯗꯨ ꯂꯣꯟꯕ ꯂꯣꯏꯔꯦ, ꯑꯗꯨꯒ ꯀꯣꯐꯤ ꯊꯛꯏ ꯍꯥꯏꯔꯝꯕꯒꯤ ꯀꯣꯐꯤ ꯑꯃꯨꯛ ꯁꯦꯝꯅꯕ ꯇꯧꯔꯤ. ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯤ. ꯀꯣꯐꯤ ꯀꯥꯏꯅ, ꯃꯤꯁꯤꯡꯁꯦ ꯁꯦꯜꯕꯨ ꯈꯔ ꯄꯥꯏꯔꯗꯤ ꯆꯥꯒꯤ ꯃꯍꯨꯠ ꯀꯣꯐꯤ ꯑꯣꯏꯅ ꯍꯦꯛꯇ ꯊꯛꯅꯩꯁꯦ ꯀꯩꯒꯤꯅꯣ? ꯑꯁ, ꯀꯃꯥꯏ ꯁꯦꯝꯗꯣꯏꯅꯣ ꯁꯤꯗꯤ? ꯁꯪꯒꯣꯝ ꯊꯥꯛꯄꯤꯔ ꯊꯥꯛꯇꯕꯤꯔ, ꯆꯤꯅꯤ ꯊꯥꯛꯄꯤꯔ ꯊꯥꯛꯇꯕꯤꯔ, ꯀꯔꯝꯕ ꯊꯛꯏ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯑꯝꯇ ꯈꯪꯗꯦ." ꯂꯥꯏꯖ ꯊꯦꯕꯗ ꯑꯣꯏꯅ ꯍꯪꯂꯒꯦ ꯈꯟꯗꯨꯅ ꯆꯥ पुथोꯛꯄ ꯑꯣꯏꯅ ꯊꯦꯕꯕꯨ ꯊꯤꯔꯤ. ꯂꯨꯍꯣꯡꯕꯗꯨ ꯈꯨꯗꯛꯇ ꯍꯣꯡꯕ ꯑꯣꯏꯕꯅ ꯈꯪꯅ ꯆꯥꯅꯕ ꯂꯥꯛꯀꯗꯧꯕ ꯈꯔꯁꯨ ꯑꯌꯨꯛꯇꯨꯗ ꯂꯥꯛꯂꯤ. ꯃꯄꯥꯒ ꯅꯨꯡꯇꯤꯒꯤ ꯋꯥꯀꯤꯡ ꯆꯠꯃꯤꯟꯅꯕ ꯑꯍꯜ ꯈꯔꯁꯨ ꯂꯥꯛꯇꯨꯅ ꯆꯥ ꯊꯛꯂꯤ. ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ. "ꯏꯁ ꯏꯇꯥꯎ, ꯅꯃꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯤꯡ ꯂꯦꯝꯈ꯭ꯔꯦꯗꯀꯣ. ꯍꯦꯛ ꯌꯦꯡꯕꯗ ꯑꯋꯥꯠꯄ ꯑꯝꯇ ꯍꯦꯛ ꯂꯩꯇꯦꯅꯦ ꯏꯇꯥꯎ." ꯃꯄꯥꯁꯨ ꯋꯥꯍꯩꯗꯨꯗ ꯅꯣꯛꯆꯩ. ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ. "ꯏꯇꯥꯎ, ꯑꯩꯒꯤ ꯏꯆꯥꯒꯤꯁꯨ ꯏꯇꯥꯎ ꯍꯣꯏꯒꯤ ꯂꯝꯗꯒꯤ ꯅꯨꯄꯤ ꯊꯤꯕ ꯇꯥꯔꯦ. ꯏꯇꯥꯎꯒꯤ ꯃꯃꯧꯒꯨꯝꯕ ꯐꯖꯕ ꯌꯥꯝ ꯂꯩꯔꯝꯒꯅꯤ." ꯃꯌꯥꯝꯗꯨ ꯅꯣꯛꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯂꯩꯍꯧꯏ. ꯊꯦꯕꯁꯨ ꯂꯩꯔꯝꯗ꯭ꯔꯦ. ꯂꯥꯏꯖ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ. ꯀꯣꯐꯤꯗꯨ ꯁ꯭ꯄꯨꯟ ꯑꯃ ꯀꯣꯠꯂꯒ ꯀꯞꯇꯨꯗ ꯍꯥꯞꯂꯦ. ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯇꯨꯅ ꯁ꯭ꯄꯨꯟꯗꯨꯅ ꯑꯣꯠꯂꯦ. ꯄꯥꯊꯧꯗ ꯍꯪꯅꯤꯡꯗꯕꯒꯤ ꯑꯗꯨꯝ ꯄꯪꯁꯦꯝ ꯁꯦꯝꯃꯤ. ꯁ꯭ꯄꯨꯟꯅ ꯍꯥꯏꯐꯦꯠ ꯀꯣꯠꯂꯒ ꯇꯪꯗꯨꯅ ꯌꯦꯡꯉꯤ. ꯈꯨꯈꯥꯁꯤꯗꯤ! ꯁꯤꯕꯨ ꯀꯃꯥꯏꯅ ꯊꯛꯄꯖꯥꯠꯅꯣ? ꯑꯁ, ꯆꯤꯅꯤ ꯈꯔ ꯍꯥꯞꯇ꯭ꯔꯗꯤ ꯊꯛꯄ ꯌꯥꯔꯔꯣꯏ ꯁꯤꯗꯤ. ꯃꯁꯥꯒꯤ ꯊꯨꯝꯕ ꯈꯔ ꯄꯥꯝꯒꯟꯕ ꯑꯣꯏꯕꯅ ꯀꯣꯐꯤꯗꯨ ꯆꯤꯅꯤ ꯍꯥꯞꯂꯤꯉꯩ ꯊꯨꯝꯃꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯑꯗꯨꯒꯤ ꯀꯣꯐꯤ ꯀꯞ ꯃꯆꯥꯗꯨꯗ ꯆꯤꯅꯤ ꯁ꯭ꯄꯨꯟ 3 ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯦ. ꯔꯨꯝ ꯌꯧꯔꯛꯄꯗ ꯄꯥꯊꯧꯗꯤ ꯍꯧꯒꯠꯂꯝꯂꯦ. ꯉꯁꯥꯏ ꯆꯥꯏꯔꯝꯕ ꯌꯨ ꯂꯤꯛꯂꯤ, ꯒ꯭ꯂꯥꯁ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ. ꯂꯥꯏꯖꯅ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯗꯥꯏꯗ ꯂꯩꯒꯦ ꯌꯦꯡꯕꯅꯤ. ꯕꯥꯊꯔꯨꯝꯗ ꯏꯁꯤꯡ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯇꯦꯕꯜꯗ ꯀꯣꯐꯤꯗꯨ ꯊꯅꯝꯂꯒ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯦ. ꯂꯥꯏꯖ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯄꯥꯊꯧ ꯕꯥꯊꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ. ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯀꯣꯐꯤ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯐꯅ ꯁꯥꯎꯅꯈ꯭ꯔꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ
ꯁꯤꯐ ꯑꯃꯇꯪ ꯆꯤꯡꯉꯤ, ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯆꯤꯅꯤ ꯃꯌꯥꯝꯁꯤꯗꯤ ꯑꯁ ꯍꯩꯍꯧꯗ꯭ꯔꯦꯅꯦ꯫ ꯃꯥꯁꯨ ꯍꯪꯕꯒ ꯂꯥꯛꯇꯦꯕ꯫ ꯑꯩꯈꯣꯏ ꯃꯥꯗꯨꯁꯨ ꯕꯥ ꯀꯩꯝꯇ ꯍꯥꯏꯕꯤꯗ ꯃꯥꯜꯂꯤꯅꯦꯁꯦ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯆꯤꯅꯤ ꯄꯤꯖꯔꯦ ꯆꯥꯕ ꯇꯥꯕ, ꯑꯁꯤꯟꯕ ꯄꯤꯖꯔꯦ ꯍꯩꯅꯕ ꯇꯥꯕ, ꯑꯈꯥꯕ ꯄꯤꯖꯔꯦ ꯑꯗꯨꯝ ꯍꯥꯎꯏꯅ ꯆꯥꯕ ꯇꯥꯕ, ꯅꯨꯡꯁꯤꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯕ ꯇꯥꯕꯅꯤꯅꯦ꯫ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤ, ꯑꯗꯨꯕꯨ ꯑꯅꯤꯗꯨꯗꯤ ꯑꯁꯥꯎꯕꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯏ꯫ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕꯗꯣ ꯑꯃꯅ ꯑꯃꯕꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯅꯕ ꯅꯠꯇꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯄꯥꯊꯧꯅ ꯁꯣꯐꯥꯗ ꯇꯨꯝꯈꯤꯕꯗꯣ ꯂꯥꯏꯖ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯏ꯫ ꯑꯅꯤꯗꯣ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯄꯥꯊꯧꯅ ꯀꯥꯗ ꯆꯪꯂꯛꯇ꯭ꯔꯤꯉꯩ ꯐꯝꯁꯨ ꯊꯥꯕꯤꯔꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯦ, ꯆꯪꯂꯛꯃꯟꯗꯕꯗꯨꯗ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯀꯨꯝꯊꯔꯦ꯫ ꯄꯥꯊꯧ ꯂꯥꯛꯄ ꯎꯕꯗꯨꯗ ꯎꯈꯤꯅꯤ ꯄꯥꯈꯠꯇꯨꯅ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯐꯝꯖꯥꯎꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅꯅꯦ꯫ ꯄꯥꯊꯧꯁꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯥꯒꯤ ꯐꯝ ꯊꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ, ꯑꯗꯨꯕꯨ ꯎꯁꯤꯟꯅꯗꯦ꯫ ꯗ꯭ꯔꯋꯔ ꯍꯥꯡꯗꯨꯅ ꯐꯣꯟꯒꯤ ꯕꯣꯛꯁ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯂꯥꯏꯖꯗꯨ ꯄꯤ꯫ ꯁꯤ ꯅꯪꯒꯤ ꯐꯣꯟ, ꯁꯤꯗ ꯑꯩꯒꯤ ꯅꯝꯕꯔ, ꯏꯃꯨꯡꯒꯤ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤꯒꯤꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯑꯇꯩ ꯅꯪꯅ ꯁꯦꯐ ꯇꯧꯒꯗꯕꯁꯤꯡꯗꯣ ꯇꯧꯁꯤꯜꯂꯨ꯫ ꯂꯥꯏꯖ ꯐꯣꯟꯗꯨ ꯇꯨꯃꯤꯟꯅ ꯂꯧꯏ, ꯑꯗꯨꯒ ꯊꯥꯔꯤꯕ ꯐꯃꯨꯡꯗꯨꯗ ꯃꯤꯆꯤꯅ ꯐꯥꯎ ꯌꯦꯡꯂꯝꯗꯅ ꯊꯣꯛꯈꯤꯕꯗꯣ ꯑꯃꯨꯛ ꯌꯦꯡꯉꯤ, ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯄꯥꯊꯧꯁꯨ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯧꯔꯛꯇꯦꯅꯦ, ꯐꯃꯨꯡꯗ ꯇꯨꯝꯃꯣ ꯀꯥꯏꯅ ꯍꯥꯏꯔꯛꯇꯦꯕ꯫ ꯐꯩ, ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨ, ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯇꯨꯝꯃꯔꯣꯏ꯫ ꯉꯛꯀꯥꯁꯦ ꯁꯣꯐꯥꯁꯤꯗ ꯁꯨꯖꯤꯟꯗꯅ ꯇꯦꯛꯀꯦꯁꯨ ꯇꯦꯛꯆꯔꯁꯅꯨ꯫ ꯃꯊꯟꯇ ꯏꯁꯧ ꯃꯆꯥ ꯑꯃ ꯂꯥꯡꯗꯨꯅ ꯁꯣꯐꯥꯗꯨꯗ ꯆꯟꯕꯣꯏ ꯆꯟꯗꯕꯣꯏ ꯍꯤꯞꯊꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯃꯅꯨꯡꯗ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯅ ꯐꯝꯒ ꯊꯥꯔꯤꯁꯦ ꯎꯗꯕ꯭ꯔꯥ ꯈꯪꯗꯦ, ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯁꯦ ꯑꯔꯦꯝꯕ ꯇꯥꯍꯜꯂꯤ꯫ ꯇꯨꯝꯅꯤꯡꯉ ꯇꯨꯝꯖꯧ, ꯇꯨꯝꯅꯤꯡꯗ꯭ꯔ ꯇꯨꯝꯃꯨꯅꯨ꯫ ꯂꯥꯏꯖꯅ ꯌꯨꯝꯗꯨꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯕꯦꯅꯤ ꯏꯃꯨꯡꯒꯤ ꯑꯃꯗꯤ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯗꯣ ꯊꯣꯛ ꯍꯨꯟꯗꯣꯛꯇꯨꯅ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ꯫ ꯂꯥꯏꯖꯁꯨ ꯃꯅꯦꯝꯄꯣꯛꯅ ꯁꯥꯎꯈꯤꯅꯤ ꯈꯟꯗꯨꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝꯗꯣ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯁꯪꯗ ꯇꯧꯖꯔꯤꯕꯅꯤ꯫ ꯄꯥꯊꯧꯗꯤ ꯊꯕꯛ ꯆꯠꯊꯣꯛꯄꯅꯤꯅ ꯂꯥꯏꯖꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨ ꯊꯑꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯌꯥꯝꯗꯨ ꯎꯔꯤꯕ ꯊꯦꯕꯅꯗꯤ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯊꯣꯡꯕꯗꯨꯗ ꯆꯪꯂꯛꯏ꯫ ꯏꯇꯩꯃ, ꯀꯩ ꯏꯟꯁꯥꯡꯅꯣ? ꯏꯔꯣꯜꯂꯦ, ꯄꯥꯕꯒꯤꯗꯤ ꯆꯝꯐꯨꯠ ꯑꯣꯏꯅ ꯐꯨꯠꯂꯦ꯫ ꯑꯁ ꯍꯥꯎꯔꯅꯤꯍꯦ ꯑꯗꯨꯗꯤ꯫ ꯑꯩ ꯀꯩꯗꯧꯕꯤꯔꯛꯎꯒꯦ ꯏꯇꯩꯃ? ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯔꯅꯤꯗ, ꯊꯕꯛ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯣ ꯏꯇꯩꯃ, ꯅꯅꯥꯎ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯦ꯫ ꯀꯩꯅꯣ ꯍꯥꯏꯌꯨ꯫ ꯏꯇꯩꯃꯁꯦ ꯑꯩ ꯀꯥꯏꯗꯅꯣꯃ ꯎꯈ꯭ꯔꯦ꯫ ꯍꯥꯟꯅꯁꯨ ꯎꯅꯈ꯭ꯔꯗꯨꯗꯤ? ꯑꯗꯨ ꯅꯠꯇꯦ, ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤꯅꯤ꯫ ꯑꯩꯅ ꯈꯨꯜꯗ ꯏꯇꯩꯃꯒ ꯍꯦꯛ ꯊꯦꯡꯅꯕꯗꯩ ꯈꯟꯈ꯭ꯔꯕꯅꯤ ꯏꯇꯩꯃꯁꯦ ꯀꯥꯏꯗꯅꯣꯃ ꯎꯈ꯭ꯔꯦꯅ꯫ ꯀꯥꯏꯗ ꯎꯈ꯭ꯔꯤꯕ? ꯑꯩꯈꯣꯏꯔꯣꯝꯗꯒ ꯂꯥꯛꯈ꯭ꯔꯕꯣ ꯑꯗꯨꯗꯤ? ꯂꯥꯛꯇꯦ, ꯀꯗꯥꯏꯗꯅꯣ ꯑꯃꯅꯤ, ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯊꯦꯕ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯣ, ꯑꯩ ꯅꯤꯡꯁꯤꯡꯉꯤ꯫ ꯀꯥꯏꯗ? ꯇꯥꯃꯣꯒꯤ ꯂꯥꯏꯔꯤꯛ ꯑꯃꯗ ꯏꯇꯩꯃꯒ ꯇꯥꯃꯣꯒ ꯂꯥꯏꯕꯨꯡ ꯃꯃꯥꯡꯗ ꯅꯝꯕ ꯐꯣꯇꯣ ꯑꯃ ꯑꯩ ꯊꯦꯡꯅꯈ꯭ꯔꯦ, ꯑꯗꯨꯗ ꯎꯈꯤꯕꯅꯤ꯫ ꯆꯨꯝꯃꯦ ꯆꯨꯝꯃꯦ꯫ ꯂꯥꯏꯖ ꯐꯣꯇꯣꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯅꯤ, ꯄꯥꯊꯧꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯈꯤꯕ ꯐꯣꯇꯣꯗꯨꯅꯤ꯫ ꯅꯤꯡꯁꯤꯡꯂꯤ, ꯅꯨꯃꯤꯠꯇꯨꯗ ꯄꯥꯊꯧꯅ ꯅꯝꯗꯅ ꯐꯣꯇꯣꯗꯨ ꯀꯥꯞꯈꯤꯕ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤꯐꯥꯎ ꯐꯣꯇꯣꯗꯨ ꯂꯦꯡꯗꯅ ꯊꯝꯂꯝꯒꯅꯤ ꯍꯥꯏꯕ ꯂꯥꯏꯖ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯗꯨꯅ ꯃꯕꯨꯛꯅꯤꯡ ꯈꯪꯅꯤꯡ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯊꯦꯕꯗꯤ ꯀꯔꯤꯁꯨ ꯈꯟꯗ ꯍꯥꯏꯔꯛꯏ꯫ ꯏꯇꯩꯃ, ꯇꯥꯃꯣꯁꯦ ꯏꯇꯩꯃꯗꯤ ꯐꯖꯅ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤ꯫ ꯀꯃꯥꯏ ꯈꯪꯉꯤꯕ? ꯑꯁ, ꯑꯥꯗ ꯁꯤꯜꯆꯔꯗ ꯂꯩꯃꯤꯟꯅꯔꯤꯉꯩꯗꯩ ꯈꯪꯈ꯭ꯔꯕꯅꯤ꯫ ꯂꯥꯏꯖ ꯉꯁꯤꯁꯨ ꯍꯪꯗ꯭ꯔꯤ ꯄꯥꯊꯧ ꯁꯥꯡꯂꯕ ꯆꯍꯤ 5-6ꯇꯣ ꯀꯗꯥꯏꯗ ꯀꯝꯗꯧꯅ ꯂꯩꯈꯤꯕ, ꯃꯇꯧ ꯀꯔꯝꯅ ꯐꯤꯕꯝꯁꯤ ꯌꯧꯔꯛꯈꯤꯕ ꯍꯥꯏꯕꯗꯨ꯫ ꯃꯁꯤꯗ ꯅꯠꯇꯦ, ꯊꯦꯕꯅ ꯀꯝꯗꯧꯅ ꯃꯥꯒꯤ ꯃꯅꯥꯎ ꯁꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯛꯅꯅ ꯂꯣꯏꯅꯔꯛꯈꯤꯕ ꯍꯥꯏꯕꯁꯨ ꯂꯥꯏꯖ ꯈꯪꯗꯦ꯫ ꯊꯦꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯔꯛꯇ ꯌꯨ ꯊꯛꯑꯒ ꯍꯜꯂꯛꯄꯗ ꯏꯇꯩꯃꯒꯤ ꯋꯥꯔꯤ ꯌꯥꯝ ꯂꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯐꯣꯇꯣꯗꯣ ꯑꯗꯨꯁꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯅꯈꯣꯏꯅꯤ ꯀꯃꯥꯏ ꯊꯦꯡꯅꯔꯤꯅꯣ?
ꯑꯩꯗꯤ ꯇꯥꯃꯣꯅ ꯀꯟꯕꯤꯕꯅꯤꯗ ꯏꯇꯩꯃ. ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ. ꯏꯃꯥꯁꯨ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯦ. ꯑꯗꯨꯒ ꯏꯄꯥꯁꯨ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯕꯖꯥꯔꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯛꯄꯅꯤ. ꯑꯗꯨꯗ ꯅꯣꯡꯃ ꯇꯥꯃꯣꯒ ꯊꯦꯡꯅꯕ. ꯑꯗꯨꯗꯩ ꯃꯊꯪ ꯇꯥꯃꯣꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ ꯃꯥꯅ ꯊꯕꯛ ꯁꯨꯕꯗ ꯄꯨꯕꯤꯕ. ꯑꯗꯨꯗꯒꯤ ꯇꯞꯅ ꯑꯩꯁꯨ ꯇꯥꯃꯣꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯈ꯭ꯔꯦ. ꯅꯈꯣꯏꯗꯤ ꯁꯤꯜꯆꯔꯗ ꯀꯔꯤ ꯊꯕꯛ ꯁꯨꯏ? ꯁꯨꯔꯦ ꯏꯇꯩꯃ. ꯇꯥꯃꯣꯅꯗꯤ ꯋꯥꯔꯤꯁꯦ ꯏꯇꯩꯃꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯅꯤ. ꯇꯥꯃꯣꯅ ꯑꯃꯨꯛ ꯈꯪꯉꯛꯑꯗꯤ ꯑꯩ ꯂꯣꯏꯔꯦ. ꯍꯥꯏꯗꯣꯛꯑꯣꯏꯌꯦ. ꯅꯣꯏ ꯇꯥꯃꯣꯅꯁꯨ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯍꯥꯏꯗꯦ. ꯅꯪꯅ ꯍꯥꯏꯗ꯭ꯔꯗꯤ ꯏꯇꯩꯃꯗꯤ ꯈꯪꯉꯔꯣꯏ. ꯑꯁ, ꯊꯕꯛꯀꯤ ꯋꯥꯗꯤ ꯆꯦꯡ ꯕꯦꯛ ꯊꯥꯡꯕ, ꯏꯁꯤꯡ ꯌꯣꯟꯕ, ꯃꯤꯒꯤ ꯅꯨꯡ ꯍꯣꯟꯕ, ꯒꯥꯔꯤ ꯇꯩꯊꯣꯛꯄ, ꯈꯣꯡꯎꯞ ꯀꯥꯞ ꯊꯥꯕ, ꯊꯦꯂꯥ ꯏꯟꯕ ꯂꯣꯏ ꯁꯨꯔꯦ. ꯂꯥꯁꯇ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯏ. ꯑꯗꯨꯗꯩ ꯑꯗꯨꯝ ꯇꯥꯃꯣꯅ ꯃꯊꯪ ꯇꯧꯔꯛꯄꯗ ꯑꯩꯁꯨ ꯇꯥꯃꯣꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ. ꯑꯗꯨꯗꯤ ꯂꯩꯐꯝꯗꯤ? ꯑꯍꯥꯟꯕꯗꯗꯤ ꯇꯥꯃꯣꯁꯨ ꯍꯣꯇꯦꯜꯗ ꯂꯩꯕ ꯈꯔ, ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯇꯨꯝꯕ ꯈꯔ ꯇꯧꯏ ꯍꯥꯏ. ꯃꯇꯝꯗꯨꯗꯗꯤ ꯑꯩꯒ ꯇꯥꯃꯣꯒ ꯆꯠꯃꯤꯟꯅꯗ꯭ꯔꯤ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯃꯣꯅ ꯚꯔꯥ ꯂꯧꯔꯒ ꯂꯩꯕ ꯔꯨꯝ ꯃꯆꯥ ꯑꯃꯗ ꯑꯩꯕꯨꯁꯨ ꯄꯨꯁꯤꯟꯕꯤꯗꯨꯅ ꯂꯩꯃꯤꯟꯅꯈꯤꯕꯅꯤ. ꯂꯥꯏꯖ, ꯇꯥꯔꯤꯕ ꯋꯥꯔꯤꯗꯣ ꯁꯣꯔ ꯐꯨꯜꯂꯤ. ꯃꯥꯅ ꯋꯥꯈꯤꯕꯗꯨꯒ ꯌꯦꯡꯅꯔꯨꯕꯗ ꯃꯥꯒꯤꯗꯤ ꯅꯥꯄꯤ ꯃꯇꯣꯟꯗ ꯄꯛꯄ ꯂꯤꯛꯂꯥꯒ ꯆꯞ ꯃꯥꯟꯅꯔꯦ. ꯊꯦꯕꯅ ꯃꯈꯥ ꯇꯥꯔꯛꯏ. ꯑꯗꯨꯒ ꯏꯇꯩꯃ, ꯇꯥꯃꯣꯁꯦ ꯍꯤꯗꯥꯛ ꯊꯛꯈ꯭ꯔꯗꯤ ꯁꯥꯊꯤꯕꯅꯤꯀꯣ. ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤꯕꯅꯤ ꯃꯔꯛꯇ. ꯑꯩꯅ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯥꯛꯄꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯇꯩꯃ ꯂꯥꯛꯑꯕꯅꯤꯅ ꯏꯇꯩꯃꯅ ꯑꯣꯏꯅ ꯁꯦꯟꯅꯕꯤꯔꯣ. ꯀꯌꯥꯝ ꯊꯛꯀꯦ? ꯍꯤꯗꯥꯛ ꯊꯛꯑꯒ ꯀꯩ ꯇꯧꯒꯦ? ꯂꯥꯏꯖ ꯍꯟꯗꯛꯇꯤ ꯄꯥꯈꯠꯅ ꯍꯪꯂꯛꯄꯅꯤ. ꯍꯤꯗꯥꯛ ꯂꯤꯛꯂꯤ 2-3 ꯀꯩꯁꯨ ꯅꯠꯇꯦ. ꯑꯗꯨꯒ ꯌꯨꯝ ꯍꯟꯖꯤꯟꯅꯤꯁꯨ ꯈꯪꯗꯦ, ꯆꯥꯛꯁꯨ ꯆꯥꯔꯣꯏ. ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯈꯤꯅꯤ. ꯏꯃꯥ ꯏꯕꯦꯝꯃꯅꯁꯨ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ. ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯆꯩꯔꯥꯎꯕꯗꯤ ꯍꯥꯏꯔꯨꯅꯨ. ꯆꯥꯛꯁꯨ ꯊꯣꯡꯉꯣꯏ, ꯑꯩꯁꯨ ꯃꯄꯥꯟꯗ ꯆꯥꯎ ꯍꯥꯏꯗꯅ ꯆꯥꯅꯤ. ꯑꯗꯨꯒ ꯃꯥꯅ ꯅꯨꯃꯤꯠꯇꯣ ꯀꯗꯥꯏꯗꯅꯣ ꯃꯥꯡꯈ꯭ꯔꯅꯤ. ꯑꯗꯨꯒ ꯌꯨ ꯐꯨꯜꯗ ꯊꯛꯆꯜꯂꯒꯅꯤ ꯍꯜꯂꯛꯇꯣꯏꯕ. ꯆꯩꯔꯥꯎꯕ ꯈꯨꯗꯤꯡꯒꯤꯅꯤ. ꯑꯁꯨꯛ ꯆꯥꯎꯕ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯑꯃꯨꯛꯐꯥꯎ ꯆꯩꯔꯥꯎꯕ ꯇꯧꯗ꯭ꯔꯤ. ꯂꯥꯏꯖ ꯊꯦꯕꯅ ꯇꯝꯂꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ. ꯂꯥꯏꯖꯅ ꯔꯤꯁꯤꯗ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠꯇꯣ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ. ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯊꯧꯅ ꯆꯩꯔꯥꯎꯕ ꯇꯧꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕ ꯊꯦꯕꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯔꯝꯗꯨ ꯈꯪꯕ ꯂꯥꯏꯖꯗꯤ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗꯨ ꯄꯥꯏꯗꯨꯅ ꯇꯨꯒꯗꯧꯔꯕ ꯃꯁꯥꯗꯣ ꯃꯊꯟꯇ ꯉꯥꯛꯆꯔꯤ. ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯇꯥꯕꯗ. ꯑꯗꯨꯕꯨ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ. ꯑꯗꯨꯗꯤ ꯁꯤꯜꯆꯔꯗ ꯑꯗꯨꯝ ꯂꯩꯕ꯭ꯔꯣ ꯅꯣꯏ? ꯂꯩꯇꯦ. ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯊꯕꯛ ꯊꯤꯕꯗ ꯃꯐꯝ ꯑꯇꯩꯁꯨ ꯁꯥꯠꯄꯅꯤ. ꯀꯅꯥꯒꯤ ꯑꯁꯥꯝ, ꯅꯥꯒꯥꯂꯦꯟ, ꯑꯔꯨꯅꯥꯆꯜ ꯁꯨꯔꯦꯗ. ꯀꯥꯏꯗ ꯊꯪꯗꯕꯨꯗꯤ ꯁꯤꯜꯆꯔꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯤ. ꯑꯗꯩ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ. ꯊꯦꯕ, ꯅꯪ ꯇꯥꯃꯣꯗꯤ ꯃꯊꯟꯇ ꯄꯣꯛꯄꯅꯤ. ꯊꯥꯏꯅꯗꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯂꯩꯕ ꯄꯥꯝꯃꯦꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤ. ꯅꯪꯁꯦ ꯇꯥꯃꯣꯒꯤ ꯃꯅꯥꯎ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯇꯥꯃꯣꯅꯁꯨ ꯌꯥꯝ ꯍꯔꯥꯎꯔꯝꯒꯅꯤ. ꯑꯗꯨꯒꯤ ꯋꯥꯗꯤ ꯏꯃꯥ ꯏꯕꯦꯝꯃꯅꯁꯨ, ꯄꯥꯕꯨꯡꯅꯁꯨ, ꯇꯥꯃꯣꯅꯁꯨ ꯃꯆꯥꯒꯨꯝꯕꯩꯕꯨ ꯂꯣꯏꯅꯕꯤ. ꯑꯩꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯥ ꯄꯥꯕꯨꯡꯅꯤ, ꯏꯌꯥꯝꯕꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯏꯊꯩꯃꯁꯨ ꯐꯪꯖꯔꯦ. ꯑꯗꯨꯒ ꯇꯥꯃꯣꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯃꯇꯝꯗ ꯅꯪꯅ ꯇꯥꯃꯣꯕꯨ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ. ꯏꯇꯩꯃ, ꯃꯅꯥꯎ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯦ ꯑꯗꯨꯗꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯗꯨꯒꯤ ꯗ꯭ꯌꯨꯇꯤꯗꯣ ꯏꯇꯩꯃꯗ ꯍꯦꯟꯑꯣꯚꯔ ꯇꯧꯖꯔꯦ. ꯑꯩꯁꯨ ꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯀꯣꯏꯕ ꯍꯧꯔꯅꯤ. ꯊꯦꯕꯒꯤ ꯐꯥꯒꯤ ꯃꯇꯦꯛꯇꯨꯗ ꯂꯥꯏꯖ ꯀꯞꯅꯤꯡꯂꯝꯕꯗꯣ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯊꯦꯕꯗ ꯌꯦꯡꯂꯤ. ꯊꯦꯕꯗꯤ ꯂꯤꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯅ ꯂꯥꯏꯖꯒꯤ ꯊꯃꯣꯏꯕꯨ ꯀꯌꯥꯗ ꯅꯧꯍꯜꯂꯕ ꯍꯥꯏꯕꯁꯤ ꯈꯪꯕ ꯅꯠꯇꯦ. ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯂꯤꯕ ꯂꯣꯏꯔꯒ ꯍꯥꯏꯔꯛꯏ. ꯁꯤ ꯃꯔꯣꯏꯁꯨ ꯊꯥꯛꯇꯣꯏꯔꯥ? ꯑꯩ ꯃꯟꯕꯤꯔꯛꯑꯒꯦ. ꯂꯥꯏꯖ ꯋꯥꯈꯜ ꯈꯪꯂꯛꯂꯛꯏ. ꯌꯥꯔꯅꯤ, ꯑꯩ ꯇꯧꯔꯒꯦ. ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯧꯔꯦ, ꯆꯠꯊꯣꯛꯈ꯭ꯔꯅꯨꯀꯣ. ꯍꯣꯏ. ꯅꯨꯃꯤꯠ 5-6ꯅꯤ ꯁꯣꯐꯥꯗ ꯇꯨꯝꯂꯛꯄꯒꯤ ꯄꯥꯊꯧꯗꯤ ꯉꯛꯁꯨ ꯈ꯭ꯋꯥꯡꯁꯨ ꯑꯃꯠꯇ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ. ꯃꯌꯥꯏ ꯀꯥꯗꯨꯗ ꯃꯌꯥꯝꯗꯨ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯊꯦꯕꯒ ꯆꯦ ꯆꯥꯡ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯤ. ꯃꯉꯛꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯩꯕꯗꯨꯗ ꯃꯃꯥ ꯏꯕꯦꯅꯤꯅ ꯎꯔꯗꯨꯅ ꯍꯪꯂꯛꯏ. ꯏꯕꯨꯡꯉꯣ, ꯅꯉꯛꯇꯨ ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ.
ꯀꯨꯏꯅ ꯅꯣꯟꯊꯕꯩ ꯑꯣꯏꯔꯝꯅꯤ. ꯇꯨꯝꯂꯝꯗꯥꯏꯗ ꯕꯥꯝ ꯈꯔ ꯇꯩꯁꯤꯜꯂꯨ. ꯍꯣꯏ. ꯍꯥꯏꯅꯔꯤꯕꯗꯣ ꯂꯥꯏꯖꯁꯨ ꯇꯥꯍꯧꯏ. ꯄꯥꯊꯧꯅ ꯇꯨꯝꯗ꯭ꯔꯁꯨ ꯅꯨꯡꯇꯤꯒꯤꯗꯤ ꯐꯝ ꯊꯥꯗꯨꯅ ꯊꯝꯕꯅꯤ. ꯑꯗꯨꯅ ꯉꯁꯤꯁꯨ ꯐꯝ ꯊꯥꯗ ꯊꯥꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯐꯃꯨꯡꯁꯤꯗ ꯐꯖꯅ ꯇꯨꯝꯃꯗꯤ ꯅꯥꯔꯣꯏꯗꯕ. ꯁꯥꯎꯒꯗꯕ ꯑꯩꯅ ꯁꯥꯎꯗ꯭ꯔꯒ ꯃꯥꯅ ꯑꯣꯏꯅ ꯁꯥꯎ ꯂꯩꯔꯦ. ꯐꯝꯗꯨ ꯊꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯆꯥꯅꯅ ꯄꯥꯊꯧꯁꯨ ꯀꯥꯗ ꯆꯪꯂꯛꯏ. ꯐꯝ ꯊꯥꯔꯤꯕꯗꯨ ꯉꯁꯤꯁꯨ ꯈꯪꯁꯤꯟꯅꯗ ꯐꯃꯨꯡꯗꯒꯤ ꯃꯣꯟ ꯑꯃ ꯂꯧꯒꯦ ꯇꯧꯕꯗ ꯂꯥꯏꯖꯅ ꯇꯥꯞ ꯃꯨꯟꯈ꯭ꯔꯦ. ꯄꯥꯊꯧꯁꯨ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨ ꯃꯨꯟꯅ ꯌꯦꯡꯏ. ꯂꯥꯏꯖ ꯄꯥꯊꯧꯗ ꯌꯦꯡꯕꯣꯏ ꯌꯦꯡꯗꯕꯣꯏ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ. ꯌꯥꯔꯣꯏ. ꯁꯣꯐꯥꯗ ꯇꯨꯝꯕ ꯌꯥꯔꯣꯏ ꯉꯁꯤꯗꯤ. ꯄꯥꯊꯧꯒꯤ ꯅꯤꯡꯉꯥꯏꯅ ꯉꯝꯈ꯭ꯔꯦ. ꯋꯥꯍꯩꯁꯤꯃꯛꯅꯤ ꯍꯥꯏꯔꯛꯄ ꯉꯥꯏꯔꯤꯕ. ꯄꯥꯊꯧ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯑꯗꯨꯕꯨ ꯁꯛꯐꯝ ꯏꯀꯥꯏ ꯀꯥꯏꯗꯅ ꯈꯨꯝꯂꯛꯏ. ꯑꯗꯨꯗꯤ ꯀꯥꯏ ꯇꯨꯝꯗꯣꯏꯕ? ꯐꯃꯨꯡꯗ ꯅꯨꯡꯇꯤꯒꯤ ꯐꯝ ꯊꯥꯔꯤꯁꯤ ꯎꯗ꯭ꯔꯣ? ꯎꯔꯁꯨ ꯅꯪꯅ ꯇꯨꯝꯃꯨꯁꯨ ꯁꯨꯛꯍꯥꯏ ꯍꯥꯏꯗ꯭ꯔꯒ ꯀꯃꯥꯏ ꯇꯨꯝꯗꯣꯏꯕ? ꯉꯛꯁꯦ ꯂꯦꯡꯕ ꯌꯥꯗ꯭ꯔꯀꯥꯟꯁꯤꯗ ꯈꯛꯇ ꯅꯨꯡꯁꯤꯔꯛꯄ꯭ꯔꯣ? ꯑꯗꯨꯏ ꯋꯥ ꯅꯠꯇꯦ. ꯏꯅꯦꯅ ꯑꯩꯉꯣꯟꯗ ꯐꯃꯨꯡꯗ ꯇꯨꯝꯍꯟꯗꯦꯅ ꯑꯃꯨꯛ ꯉꯥꯡꯉꯗꯤ ꯑꯗꯨꯏꯅꯤ. ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ. ꯄꯥꯊꯧꯁꯨ ꯂꯥꯏꯖꯅ ꯍꯥꯏꯔꯕꯅꯤꯅ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯉꯁꯤꯗꯤ ꯇꯨꯝꯂꯦ. ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯝꯂꯤꯕꯗꯣ ꯀꯥꯡꯈꯜ ꯃꯔꯨꯝꯗꯒꯤ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯑꯗꯨꯒ ꯄꯥꯊꯧꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ.